Mamang Chahi May ahumdagi haurakhiba irang asina maram oiraga maruoina Churachandpur Kangpokpi Tengnau Palamadi Ferjol districta paikhatkadaba Chaokhat thouranggi thabak thouramsing paliba leingakna miraibire haina irang asi hek haubadagi Manipur da leiraktriba minister ani yauna Kuki MLA singna Ministry of Development of North Eastern Region gi Union Minister da aiba chirol thaduna wakatkhre Mamang thagi tangkun mapanda ministry asida thaba aiba chirol adugi matungina hauzik paliba leingakna hairiba district sing asida meeting changdabana Chaokhat thourang amadi leingak lolda Fivam sokle chirol aduna makha taraduna haukiba chahi amagi mamangdagi tribal MLA singda Piba Special Development Fund gi lupa crore ma yauna atai fund sing paliba leingakna Thingzin khibadagi hairiba mafam sing asida Chaokhat thouranggi thabak thauram sing leptuna leire haina palli leinana Manipur gi oina paikhatkadaba Chaokhat thouranggi thabak thauram sing gi oiba priority list ama North East Council da Pikhat khibada hairiba district sing asigi yaude haina supalli hiramasigi matangda ministry na meeting changbaga loinana kumja lisingani kunmari kunmanga gi development program sembada Churachandpur Kangpokpi Tengnau Palamadi Ferjol district ki su yaubiu haina minister letpau haukip nemcha kipken MLA haukholet kipken LM Khote ngursanglur sanate jinlun thang mimnyo haukip hangsing Paulian Lal haukip let jamang haukip amadi vungjagin waltena khudiyek piba cheroladuna palli